Home Ministry na government CMNB CSO singa masum political party singa wari saba ukri. Manipur miyam gi oiba lainga ama lehanaba Ministry of Home Affairs na Civil Society Organization CSO sing loinana isterasi gi tuan political party singa loinana nakal ani thokna wari sanaba ukri. Aduga BJP gi central leader singa su popular government ama CMNB koki ama sumite MLA singa tuan unaduna wari sari. Wari sanabagi thaba si Home Ministry da advisor North East AK Misra da sinakri. Pausi ki matu ina hau kiba thama si da AK Misra na koki ama sumitay kanglup animaki Civil Society Organization singi miyut singna New Delhi da wari sanaki. Misra na istirasi ki koki zaw kanglup ki MLA singa Janawari taraga mga ki matungda wari sana na ba mipam ama kokri. Koki ama sumitay kanglup singi Civil Society Organization singi wari sana ba dugi sapsaba warep sing laudrabasu official singi may kay digi fong dorakpada koki zawlup singa akuan boy na una bada Home Ministry ki official singa government ama CM na ba consensus ama purak na buhonari government ama CM dringay mamang na isterasi ki tuan ba kanglup singi maru ay ba miyut singi yahon ba yam na tangay padabani makoy yahon labadi kaman way ba consensus ta purak pada punamak kana boy gani Pigani haina official amana phongdoraki Kokizaw Council gi lusing basing gi maikay digi makoy gi political right ki ngakna ba masum ministry gi official sing amuhana taksin ki aikoi hauzik lan tawnari Kokizaw mi amna justice phanganwa leithri aikoi gi phangpham thokpa political gi aning ba apa masum aikoi da satharaki ba injustice adugi agreement settlement natraga na yasinaba purak palaitri khongjang asi loikadaba yamna wali Kokizaw mipum khudimak mikup na humsingna laibiu aikoi gi political demands sing phangnaba khongpham sina leptuna justice phangnaba masum aikoi gi hak sing phangnaba hotnaba lekumsi haina Kokizaw Council gi chairman Lian Thangle na phongtoki Delhi gi mitai coordinating committee DMCC gi convener Dr. Seram Rojes na ETB Bharat Phongdoki the Home Ministry official singa tuan mitai civil society group singa round care wari sanaba lekri wari sanaba du kanglup khuding maki miyoi singna punar laminaba yanaba thabak loknaba Home Ministry official singa khan khreina Rojes na Phongdoki koki ama sumitai animaktigi sitting legislature singa apunwa mifam ama hanak BJP gi National General Secretary BL Santosh Samit Path yauna Central BJP lusing basing ni state asida popular government ama CM na buwa phongdo palekre BJP gi Central lusing basing na Manipur da popular government ama CM ba pami haibadu meeting da saruk ya ke MLA khudimak khanki Housing Manipur da lairiba president rule gi matam si loidringai mamang da popular government ama CM na meeting na du phongdo khiaina Rojes na makhata na phongdo khi English singaniga kunga homdagi me thadagi kangluki oiba irang mayonariba Manipur hausi PR gi makhada leiri Chief Minister N Biren Singhana resign tawkraba matung PR si mamang se gi February 19 dagi thamlakibane hausik leiriba PR gi tangkak asi mathang thagi 19 da loire Nganukon gi bom na thuwaikraba yum semjinana balenga na karimata piraktri red zone da leirubai khugi lanai mangjaba oiragadra haiba yumbu gi wapam yamla tendak thamjagi IDP amasum kokomi gi pressure gi Bisnupur district administration na mamang thada Laimram waroi sing gi imung humfuga mari gi IDP sani gi yankai ge tret yauna turbung bangla amadi fogak sau ikhaina singwada su IDP khara mayum da hanjin halaba matung makata na saiton nganu kondagi lanjeliba singsu hanjinna ba thorang torakoda Mathong khangda ba koki theory singna tha sigi manga ge yukta mapangal kalaba bom ama pokhayan dun akai atoi thuan biramba saituan nganu kondagi masagi sei humdra helaklaba salam mani ki yum amuhana semjinabe gi matan ga lenga ki makedigi makhalamati gi mating piraktri haina yumbu salam mani ma ki masunupa yephaba sei kunthra ga mari masunupa sigi loinabi salam ongbi bina kumari na phongdokli thangdo si thokiba Numit taruk ni suraklaban tarik ni suraklabani da bom pokhayan dun akai tu thualam laba yum asigi phibamna karamna lairi amasum amugana mi laibi yana ba semjin sajin bi thabak haurabra masigi damak lenga ki mekai gi Bisnupur district administration ki kuthangda kari karma thorang sing lokhatlaba gi amadi mateng na singba piraklabra haina haujik su kaibulam zawgi singmai da leiba imanganu leima community hall hang relief camp na sangjapam la holiba salam mani amasma ki masu singa unaruba da masunupa yaiphabana Pauksi amada phongdokhiban haidi makhata na haibada salamani hairibasi aigi ipuni ipuna pokpiba aigi ipagi mamingna salam deb kawi aduga imagi mamingna salam ongbi ebema kawi adubu lebak thibadi aigi ima ipa oiriba animak laikhidri ai sagi sei kunthraga mari sure aigi loina bigi mingna bina kumari kawi
amasum ibani gi sahi taruk surak isa no pa malai akhoi gi imungda supnatagi akhoi mari khaktani aihak amasum aigi loina bi madi isa no pa bu ipuna ima ipa sakna nakon birak pane hari Meghalaya da naha ama phudun hatkre miyo hum phare Meghalaya gi West Garo Hills ki manung sanba Raja Bala Police Station konba kongaung da nan sakhang da ba miyo singna Dil Seng Sangma ko bun ha ama tamthina furam badigi lekat na bangam dana lekidre hedi thaudo do Meghalaya gi Chief Minister Konrad Sangma na akan mamong yaning da ba phungdo khibaga loinana siena ba miyo singi matak matik sabi action lokot kani sairak sida Golgaon gi miyam na irang hodana laibiyo haina phungdokre agency ki pawn phungdok pigi matung ina di Dil Seng Sangma bu sakhang da singa duna tamthina phuduna hundoklam laba matung Bait Bari Community Health Center pukhatuna lekat nakhi amasum tungda makhatana laying sathana ba tura da refer tawki du bu lekat na bangam dana lekidabani thaudo si thokraba matung West Garo Hill Police na mapam kyar red sathaduna mi hum phathri West Garo Hills ki Deputy Commissioner su Civil Society ki mihut singa mi pam pangthok tuna Peace Committee sem na ba thawang la khot khri thaudo si atopa community amana satharam oigani haina miyam na thajabaga loinana sauna irang horak pa yabi gi mong leibana authority singna Golgaon area da night curfew thamna ba amasum matam khara internet thingna ba khongthang lokhna ba sem saduna leire hairi adubo haujuk phawi oina di khongthang singa si lokhot ki bigi paw di leitri CM Sangmana West Garo Hills ki miyam da social media sandorak ba verify tawdo ba I paw do miyam na thajabi gno masum authority singna thi humbi gi thabak sa thariba saugat piu haina su appeal tawki January 18 da su militant singi India lenga ka wari sana ka dawri Suspension of Operation Yauriba Koki National Organization KNO amasung United People's Front UPF ki manung da leiba Lal Holup singi lusingba singa India lenga ka satliba tha sigi ahumda wari sana na ba sem sari hiramasi gi matang the Indigenous Tribal Leaders Forum na sirola mathadora polo na Koki singi aningba masum apambi gi mayokta Koki MLA singna Manipur da popular government ma sem da saru gyara badi miyang gi mayokta leibani haina lawgani amadi kariguma miyang gi apambi gi mayokta leirabadi madura tholakpa apapata gi teksa khudimak masa masa na pujaga da bani hari Syria da Goth militant amati lanmiga mukna bada mapan Syria yang khaga mangana sokri Syria gi Aleppo da hauji khulai pai ba Syria gi lengana sokat pa lanmi Syrian Democratic Forces SDF amadi militant singi marakta sonari pa lan sida mioi mapan sikre yang khaga manga rom sauna aso apanang kre hari Syria gi government news agency ki report asigi matungina khulai pai ba Syria gi lengana sokat pa lanmi Syrian Democratic Forces SDF amadi Kurdic militant singi marakta sonari ba akan balan horakhiba na maram oiraga Syria gi Aleppo da Lairiba misam miyam lanjena bawkhre loinana misam kaya amana puna ahang balamhang school amad relief camp sing sangjapam lawduna laina khre ari court ki lan mission phungdora pagi matungina SDF na top kapsinduna Apollo University ki hostel sing thuaikhre maram aduna mahairoi sing kai duna sena khiba maram na lairik tambagi thabak suma pung phana lep khre ni su phungdorakli